ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯇꯣꯄꯤꯛ ꯑꯁꯤ ꯁꯤꯕꯁꯦ ꯀꯃꯥꯏꯅ ꯇꯧꯔ ꯁꯤꯒꯗꯒꯦ ꯀꯃꯥꯏꯅ ꯇꯧꯔ ꯁꯤꯕꯒꯤ ꯃꯑꯣꯡꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨ ꯃꯌꯥꯝꯗ ꯈꯤꯇꯪ ꯈꯪꯖꯒꯦ ꯃꯤꯑꯣꯏꯕ ꯑꯣꯏꯔꯁꯨ ꯌꯥꯏꯀꯣ ꯖꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗꯕꯨ ꯂꯥꯛꯑꯗꯤ ꯁꯤꯕ ꯊꯋꯥꯏ ꯍꯛꯆꯥꯡ ꯈꯥꯏꯅꯕꯁꯤꯡꯁꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯁꯤꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕ ꯊꯕꯛ ꯑꯃꯈꯛꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯩ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯂꯩꯕꯥꯛ ꯑꯇꯤꯌꯥꯅ ꯍꯥꯏꯅꯀꯣ ꯑꯩꯈꯣই ꯍꯛꯆꯥꯡ ꯁꯦꯝꯒꯠꯂꯤꯕꯁꯦ ꯑꯗꯣ ꯃꯁꯤꯒꯤ ꯃꯉꯥꯁꯤꯅ ꯄꯨꯟꯁꯤꯜꯂꯒ ꯊꯋꯥꯏꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯊꯋꯥꯏ ꯑꯃ ꯌꯥꯎꯔꯒ ꯊꯋꯥꯏꯁꯤ ꯀꯦꯞꯆꯔ ꯇꯧꯔ ꯊꯝꯕ ꯍꯥꯏꯇꯥꯔꯦꯅꯦ ꯊꯋꯥꯏꯁꯤꯅ ꯕꯣꯗꯤꯁꯤꯒꯤ ꯃꯩ ꯏꯁꯤꯡ ꯅꯨꯡꯁꯤꯠꯈꯩꯁꯤꯒꯅ ꯍꯥꯞꯆꯜꯂꯒ ꯖꯦꯜꯒꯤ ꯇꯥꯏꯞꯇ ꯊꯝꯃꯒ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪ ꯀꯨꯝꯍꯩꯁꯦ ꯁꯥꯟꯅꯔꯤꯕꯅꯦꯕ ꯑꯗꯣ ꯃꯁꯤꯗꯩꯗ ꯁꯤꯕ ꯍꯥꯏꯗꯤ ꯕꯣꯗꯤꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯤꯔꯤꯠꯁꯤꯒ ꯊꯋꯥꯏꯁꯤꯒ ꯈꯥꯏꯗꯣꯛꯅꯕ ꯃꯇꯝ ꯑꯗꯨꯕꯨꯅꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯤꯕꯅ ꯍꯥꯏꯁꯦ ꯑꯗꯣ ꯃꯁꯤꯁꯦ ꯁꯤꯕꯒꯤ ꯃꯈꯜꯁꯦ ꯑꯩꯅ ꯁꯨꯝ ꯊꯤꯖꯤꯟꯖꯕ ꯊꯦꯡꯅꯔꯛꯄ ꯑꯗꯒꯤ ꯗꯣꯛꯇꯔ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦꯀꯣ ꯃꯈꯣꯏꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ICUꯗ ꯂꯩꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯔꯖꯦꯟꯁꯤꯗ ꯂꯩꯕ ꯃꯤꯁꯤꯡꯁꯤꯒ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯋꯥꯈꯣꯡꯁꯤꯡ ꯇꯥꯕ ꯑꯃꯗꯤ ꯄ꯭ꯂꯁ ꯑꯩꯈꯣꯏꯅ ꯂꯥꯏꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒꯒꯤ ꯀꯔꯝꯕ ꯄ꯭ꯔꯣꯁꯦꯁꯇ ꯆꯠꯂꯦ ꯍꯥꯏꯕꯒꯤ ꯁꯤꯒꯨꯝꯕꯒꯤꯒ ꯃꯔꯤ ꯑꯩꯈꯣꯏꯒꯤ ꯊꯤꯖꯤꯟꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯆꯥꯟꯅꯔꯛꯄ ꯑꯃꯈꯛ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯒꯦ ꯃꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯄꯔꯇꯤꯁꯤꯌꯁ ꯑꯩꯈꯣꯏ ꯑꯟꯙꯕꯤꯁ꯭ꯋꯥꯁ ꯍꯥꯏꯗꯣ ꯑꯩꯈꯣꯏꯒꯤ ꯑꯃꯝꯕꯗ ꯊꯥꯖꯕ ꯍꯥꯏꯗꯣ ꯑꯗꯩ ꯇꯪꯈꯥꯏꯗ ꯊꯥꯖꯕ ꯍꯥꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯑꯟꯙꯥꯏꯗ ꯑꯃꯝꯕ ꯍꯥꯏꯕꯅꯤꯀꯣ ꯅꯠꯇ꯭ꯔꯒ ꯃꯃꯤꯠ ꯇꯥꯡꯗ ꯊꯥꯖꯕ ꯍꯥꯏꯗꯨꯅꯤ ꯃꯁꯤꯁꯨ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯀꯣ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯅꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯃꯥꯟ ꯇꯧꯕ ꯌꯥꯗꯕ ꯄꯣꯠ ꯍꯥꯏꯕ ꯑꯃꯁꯨ ꯃꯌꯥꯝ ꯑꯃꯗꯤ ꯂꯩ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯁꯤꯡꯁꯤꯁꯨ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯊꯦꯡꯅꯔꯝꯒꯅꯤ ꯄ꯭ꯔꯃꯥꯟ ꯇꯧꯕ ꯌꯥꯕ ꯑꯩꯈꯣꯏ ꯊꯋꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯇꯧꯕꯗ ꯑꯩꯈꯣꯏ ꯕꯣꯗꯤꯁꯤꯅ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯊꯋꯥꯏ ꯆꯠꯄ ꯉꯝꯃꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯛꯅ ꯁꯥꯔꯒ ꯁꯤꯔꯝꯗꯥꯏꯒꯤ ꯍꯛꯆꯥꯡꯁꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯒ ꯊꯝꯕ ꯃꯇꯝꯗ ꯊꯋꯥꯏꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯊꯋꯥꯏ ꯀꯃꯥꯏꯅ ꯆꯠꯄ꯭ꯔꯥ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯑꯁꯤ ꯇꯁꯦꯡꯅ ꯑꯗꯨꯃꯥꯏꯅ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯇꯧꯕ ꯃꯌꯥꯝꯁꯨ ꯂꯩꯈꯤ ꯃꯃꯥꯡꯗꯀꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯒꯤ ꯃꯤꯡꯖꯦꯜꯁꯦ ꯈꯔ ꯀꯥꯏꯔꯒ ꯊꯣꯛꯈꯤꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯗꯒꯤ ꯕꯣꯗꯤꯁꯦ ꯑꯩꯈꯣꯏꯅ ꯁꯤꯔꯕ ꯃꯇꯨꯡꯁꯤꯗ ꯁꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯋꯦꯠꯁꯤꯒ ꯁꯤꯔꯕ ꯃꯇꯨꯡꯗ ꯂꯩꯔꯤꯕ ꯋꯦꯠꯁꯤꯒ ꯑꯩꯈꯣꯏꯒꯤ ꯈꯔ ꯈꯦꯠꯅꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯁꯤꯔꯕ ꯃꯇꯨꯡꯗꯗꯤ ꯍꯦꯟꯅ ꯂꯨꯝꯃꯦꯗꯤ ꯍꯥꯏ ꯃꯣꯏꯅ ꯍꯥꯏꯅꯕꯗꯀꯣ ꯑꯗꯣ ꯃꯁꯤ ꯑꯗꯨꯝ ꯆꯨꯝꯅꯕ ꯋꯥꯐꯝꯅꯤ ꯍꯥꯏꯗꯤ ꯃꯤ ꯁꯤꯔꯀꯥꯟꯗꯁꯨ ꯂꯨꯝꯃꯦ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯍꯥꯏꯅꯩꯌꯦꯕ ꯑꯗꯣ ꯋꯦꯠ ꯑꯣꯜꯂꯒ ꯌꯦꯡꯕꯗꯁꯨ ꯃꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁꯥꯏꯟꯁꯅ ꯑꯩꯈꯣꯏ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯇꯧꯔ ꯌꯦꯡꯕꯗꯁꯨ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩ ꯑꯗꯨꯒꯤ ꯃꯊꯛꯁꯤꯗ ꯑꯩꯈꯣই ꯕꯣꯗꯤꯁꯤꯅ ꯁꯤꯔꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯔꯝꯗꯥꯏꯒꯤ ꯃꯇꯥꯡ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯤꯔꯝꯗꯥꯏꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯕꯣꯗꯤꯁꯤꯒꯤ ꯄꯥꯔꯠ ꯑꯩꯈꯣꯏꯒꯤ ꯊꯣꯡ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯊꯣꯡꯁꯤ 9 ꯂꯩꯌꯦꯕ ꯊꯣꯡ 9 ꯂꯩꯕꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯀꯃꯟ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯁꯤꯅ ꯁꯤꯔꯝꯗꯥꯏ ꯇꯥꯏꯃꯤꯡꯁꯤꯗ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯕꯁꯦ ꯍꯣꯏ ꯁꯤꯗꯤ ꯑꯦꯛꯁꯤꯗꯦꯟꯒꯤ ꯋꯥꯔꯤꯅꯤ ꯑꯦꯛꯁꯤꯗꯦꯟꯗꯨꯅ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯑꯦꯛꯁꯤꯗꯦꯟ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯅ ꯇꯛꯈꯥꯏꯕꯒꯨꯝꯕ ꯑꯗꯒꯤ ꯑꯥꯗꯒꯤ ꯃꯊꯛꯇꯒꯤ ꯇꯥꯔꯛꯑꯒ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤꯁꯤꯗ ꯀꯔꯤꯒꯨꯝꯕ ꯏꯐꯦꯛ ꯑꯃ ꯌꯩꯁꯜꯂꯒ ꯅꯨꯡꯒꯨꯝꯕ ꯀꯩꯅꯣꯝ ꯌꯩꯁꯜꯂꯒ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯁꯦ ꯊꯣꯛꯈꯤꯕꯒꯨꯝꯕꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤ ꯆꯞꯈꯥꯏꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯒꯨꯝꯕ ꯅꯠꯇꯕꯤꯗ ꯅꯦꯆꯔꯦꯜ ꯗꯦꯠꯀꯤ ꯋꯥꯔꯤꯅꯤꯀꯣ ꯅꯦꯆꯔꯦल ꯗꯦꯠꯁꯤꯗ ꯂꯩꯔꯝꯃꯤꯁꯦ ꯊꯣꯡ 9 ꯈꯛ ꯂꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯤꯒꯤ ꯊꯣꯡ 9ꯁꯤꯒꯤ ꯃꯅꯨꯡꯁꯤꯗꯒꯤ ꯑꯃꯗ ꯊꯣꯛꯑꯒ ꯆꯠꯈꯤꯒꯗꯕꯅꯦꯕ ꯑꯗꯣ ꯃꯁꯤꯗꯩꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯊꯣꯡꯁꯦ ꯑꯩꯈꯣꯏꯒꯤ ꯊꯣꯡ 9 ꯍꯥꯏꯁꯦ ꯃꯌꯥꯝꯗ ꯈꯤꯇꯪ ꯍꯥꯏꯖꯔꯛꯀꯦꯀꯣ ꯊꯣꯡ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯊꯣꯡꯁꯦ 12 ꯁꯨꯏꯗꯦ ꯍꯥꯏꯀꯣ ꯑꯗꯨꯕꯨ 12 ꯁꯨꯕꯁꯦ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪ ꯍꯛꯆꯥꯡꯗ ꯁꯤ 9 ꯑꯣꯏ ꯑꯗꯨꯒ 9 ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜꯒꯤ ꯂꯦꯚꯦꯜꯗ ꯑꯩꯈꯣꯏꯒꯤ ꯆꯀ꯭ꯔ ꯍꯥꯏꯇꯥꯔꯦꯀꯣ ꯊꯣꯡ ꯍꯥꯏꯔꯁꯨ ꯌꯥꯔꯦ ꯆꯀ꯭ꯔ ꯍꯥꯏꯔꯁꯨ ꯌꯥꯔꯦ ꯃꯥꯒꯤ ꯃꯐꯝ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯂꯋꯥꯏ ꯂꯨꯐꯨꯁꯤꯒꯤ ꯃꯊꯛꯇꯁꯨ 2 ꯑꯃ ꯂꯩꯌꯦꯅ ꯍꯥꯏ ꯑꯁꯤꯒꯤ ꯃꯊꯛꯁꯤꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯎꯕ ꯉꯝꯕ ꯑꯩꯈꯣꯏ ꯍꯛꯆꯥꯡꯗ ꯌꯥꯎꯖꯕ ꯄꯣꯠꯁꯤꯗꯤ 9ꯅꯦꯕ 9ꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯠ 2 ꯂꯩꯔꯦꯀꯣ ꯃꯤꯠ 1 2ꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯥꯇꯣꯟꯁꯤꯁꯨ ꯃꯈꯨꯟ 2 ꯂꯩꯔꯦꯅ 1 2 3 4 ꯑꯩꯈꯣꯏ ꯑꯩꯈꯣꯏꯒꯤ ꯁꯣꯔ ꯍꯣꯟꯕꯁꯤ 5 ꯂꯩꯔꯦꯅ ꯅꯥꯀꯣꯡ 2ꯁꯤꯒ 5 6 7ꯅꯦꯕ ꯑꯗꯨꯒ ꯃꯈꯥꯗ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏ ꯏꯁꯤꯡ ꯈꯥꯏꯐꯝꯒ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯊꯣꯛꯐꯝꯁꯤꯒ
सिजिगा मापन नेब लेजे कोइना कोइ हो बॉडी सिगी ओइना लेजबदा हाइतारे अदो सिगी कोइ लवाइ लेम्फु हाइबम लेबको सिसिगा तारा नेब लेजे अदो तारा हम लोइदि से सुइ हाइब नेबको अदो मतक अहुम लेदुने अहुम जि किति कोइ यम कोइ स्पिरिचुअल गिरो ओइना सटखराजे अदुना अदो कोइ बॉडी सिदगी स्पिरिट से मपान थोखिनबगी लंबी से कोई सी थोंग तारा हाइतारे ना सी तारा सिदगी हेन लाइटेबा तारा दगी हेन थोप लाइतबसिदा ख्वाइदगी वांगबा हाइतारे को कोई ताइबंग पानसिदा कोई यामना कोई मागी हिंगबम थोंपा पुंसी मरेन अमद लेलगा लाकपा कैसे सिजना कोई लवाइ लेम्फु हाइतारे सिदे थोखि हाइ लवाइ लेम्फु चंगपने लवाइ लेम्फु थोखिबा सिगुम मपोक सिदि याम आतांग मने हाइ कोई ताइबंग पानसिदा कोई पाप लेतबा हाइदोरा पाप हाइना बतारे ना पाप लेतबा याम फब मीदा अफब खलकपा मपुंसी चुप्पा कथोकपदर मसरु ओइरकपा अदगी लाइनिंग जरगन तरन मी फाननब खनबा तविरंबा सिगुम मी खक्तना कोई थवा कोई लवाइ लेम्फुजदगी थोप ngame हाइ अतै दी ngमदे अतैना अदा खोइना सिबो मतम जदु यादै थोप लेको ते नाकोंगदि थोकिले सिदि खोइनि खांगरा नमना खांगनरि से या काथो सिबा हा यादना सि या काथो सिरकता गदि या काथो का चटखिबा थवाइ खक्चांग काइना गि बोइता दे कोइ यादै थोए हाइदुने को अदगी लoi उछलगा मिच सोंत्र लेंखलगा लैबने को ऑल लगा सु लैबा मको अदु मित्तगी थोखे हैनेबा नाकोंगि उररोय खोइदगी अमदुगी कोइ एविडेंस लेतबा हाइतारे को यागिदि लैरा कोइना सुम खनबदा अदगी नातोन सोर होंदोखिबदा हंजलक्तबसु दम योयको अदुना खोइसु नातोन जिदगी थोखि हाइदुने अदगी अदगी मखागी थोंग अनि सिनेबा ख्वाइदगी नेमबदा लैरिसे कोइ मथकी थोंग गैसिदि लैतादे कोइ मीगे जे अफबा कोइ मपोक्तो अफबा ओइना हिंगगा चटखिबा अदुगुंबगी मोय अदुगु मखादा कोइ थोंग अनि सिदले कोइ की युंग हालगा चटखिबा थि फायरगा चटखिबा हाइतारे को मखोइसिंग असिदि यामना नेमबा टाइमिंग हाइतारे को याम टेम्बा नेमबा हाइबदि कोइ पुंसी खोंगचत सिदा मिक्स ओइना अफावजु फतबसु दुम तब फतबसु दुम माना कहता पुंसी खोंगचत से खरा सेरानबा खरा यावरा चलकपा मी गैसे सुमाइना लो सिनि हायब अदु थोइबा थवाइ से थोकफम दुगी मतुंगिना एगी पुंसी खोंगचत से लास्ट स्टेज ता खंगे ना हाय अदो डॉक्टर गेना सुमोइना सु कोइ सिरमदाइ की ओइबा सिरमदाइ ओइबा मतांग मतमदुदा मखोइसिना थेंगनरपा मीजिंगसिदा उरकपसे कोइ सिदा सिरमदाइ ओइतादे कोइ आइना पोकलपदगिना आइना सिरमदाइ फाव मिकुपसिदा आइना करी तौगी करी आरानबा लै हाबजे आइजे फ्लाश ओइन उथोइ मिनिट 35 उथोइ हाइ मसिसे मिनिट 35 गी चांगसिदा मिनिट 35 चांगसिदा उथोपसिदा आइना सिदा सोइ सिदा सन सिदा सि मसि तौहिदबनि सि तौरोइदबनि सि तौगिगदबनि हाइबजिं लोइ उथोरकपा हाइतारे अन सिरमदाइ खुदिंगमक्सिदाने मखोइना अदुमाइन उथोपसिदा मीसिंगसे याम कप्पे हाइ अनमना सिरमदाइ जे आई मी कप्पो मयामा अदुम वारी ताइ अदो सिरमदाइ दा खोइ चंगजल येंगबन तमना अदो सिरमदाइ दा मादि याम कप्पमे कोलरमे मपि ओरो ताइ वागांगदि ngमदे हाइबजिमा खोइ याम लाइनै सी वारी तारंगनेबा करिगिनोदि खंगदबा हाइतारे अदा अखोइना मुन्ना कुपना थिजल्ला मतमसिदा करी फंगम तमदा आइना तौगिबा ममांग ता आइगी पुंसी खोंगचतसिदा आइना तौरोइदबा मयाम अमा तौगिबा हाइतारे अदुगा आइना तौरंबा याबा थबकसिंगसे तौरमदबा अदु कइदो लोइना उथोरकपगी टाइमिंग अमक ओय हाय को सिरमदागी मिकु खरसे अदुगी मिकु खरदुदा लोइना उथोगा आइसे करोमदगी थोकदगे हाजे अदुगी मतुंगना आई की थवाइसे डिसाइड तवे हाय को आई बॉडी से करोमदा अदु बॉडी से मखारोमदा अदा कई अमांग मरोंगी साइड से थोक अगा चकता अदु आई की पुंसी से कोई थवाइसे मखारोमदा तरग थोकी हायने अदुगी पोसिंगसिना मथंगी मपोक पोलगो मतमदा खरदी बर्डन खरदी ओइबा कोई स्ट्रगल खरा पीबा दुम ओइरने अदु मथकता हायतारे कोई चिंबांदा तगी मित्ता तगी सिगी कोई लवाइ लेम्फुरोमदा सिदगी थोकिबा थवाइसे थोकिबा ओइतारगदि सिसे यामना मथंग मपोक्तदी याम अफबा अकाबा हायतारे नुंगाइबा याइफो मपोक ngame हाइबगी अमा थेंगनाजे अदो मसी मतुंगिना ताकपदि कोने हिंगिङै पुंसी सिदा अफबा थबक तौ हाइबनेबा तसेंगबदि ओ कगिनोदि मिनिट
siramdai gi mikup khara duda aina tawri ba thau sing lale chummi ha ja ai bu takpi rakada ba ai imi hai tare na matam da ai imi ji lo na saki doine ko ana ai bu scenery ja ai bu scenery ai imi ji record loi le dune ba imi duna loi tala ka doine ba tala pu matung na loi khang doine ba o ai sima lan gare sima chum thom ga ka yam pha ga ge ha ko ana aina aphaba ne bo hai ba tar ga di ai gi mangsaba tungsaba adu thi da bida afaba thabak sidi tawbirambo sinda laire ai ki wakhalonda ana yarigai afaba minusi utpa mi amana mi amubu khogi behar ta wai tare ma kai go mi amagi amadu su thawai ai ga sapmana ba thawai ama yawri bani na mahak su pu ma ha amagi sakai amani ko thawai pan ba tayung ban sida khogi yamna lila ama khak ma ga su performance ama utlu cho na tharak pani ko adugi matungi na khoi se ma ga performance mu uchari ne ai ju uchari na aduna ma bu chummi lali aduni adane na haibi da bi da phatta borom da bi do ma ji singkat piramba ma bu thawat piramba ma bu support to biramba haibu sina ikoi lining oi ga da bane ba ta sing ko pai tabung ban sin lai se dubu hauji chanari ba niti niyom gi matung ni te mayam gi miyo bin lainari ba wakhalon sing si de yamna thakse atuki matik nem gre haibu tar haduna koina ngachi bokta aina sum ngasi uta si ba mi sing sum ta ba da makhong phamakpo matam sida ariba phaire ariba phaire kan chak pichar kan da ariba phaire kan da chatki ariba phaire de chatlani na si nakta dum haine si common language sida khwai gi name ba thak da chatpo thawai gakchang khaina ba oiler me aduga hoi thajanabi haibudi mayam la ngoni ko adu thajanabi duna thajanabi oigraga khuna thijan madu thengnar ei ba posidi khara dum sunaram sanaram ba haitare siramdai sida loinama ui haiba simadi masidi praman lairaba potni aduna ngasi aina siramdai da nok na si sira kapna si sira nuai tan thawai nuai tabida chat khisira haibado maduiduna ai mathang mapoki decide tawdoine ai afaba mapo oigadra oirodra ise pom siramdai chatlamdai duda taw lawgiba ai action dugi matungina decide tawni hai aduna decide tawgodo se mathang gi mapokta handak gi mapok se aina phajana chumna habta afaba lambirom da season naraga laki boy oram matar ka de mathang mapok de adum afaba phangbai se nungai pa phangbai se si mahok sane hainai thamjara ga se hara losinjar ge thank you mayam muthaga chari adum siba matam da no siba pamra kappa siba pamra da adum na khan biraga sina bahona biro adum se hara losinjar ge thank you